ꯂꯪꯗꯕ ꯑꯣꯏꯔꯕ ꯍꯦꯛꯇ ꯊꯋꯥꯏ ꯆꯥꯛꯄ ꯊꯧꯗꯣꯛꯁꯦ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯇꯧꯗꯣꯏꯅꯦꯕ ꯑꯩꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯋꯥꯏꯠ ꯗꯤꯆꯥꯔꯖ ꯑꯣꯏꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯎꯅꯤꯡꯕ ꯑꯣꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ but it is totally normal ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯁꯤꯁꯦ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯁꯤꯒ ꯃꯈꯟ ꯃꯈꯟꯒꯤ creamy brownies it's all part of being a woman we just need a little extra protection ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯒꯗꯕ ꯂꯥꯏꯅꯔꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯏ everteen ꯄꯦꯟꯇꯤ ꯂꯥꯏꯅꯔꯁꯦ ꯑꯜꯇ꯭ꯔꯥ ꯊꯤꯟ ꯑꯣꯏꯌꯦ ꯑꯗꯨꯒ नीम एंड एलोवेरा यावे अदुना कोई स्किन दा प्रोटेक्शन ओइहली इन्फेक्शन अमदी स्मूथ एंड फ्रेश ओहनबगिदमक्ता लेट मी टेल यू अ सीक्रेट ऑफ दिस पेंटी लाइनर्स नेगेटिव लॉन्च रिबमा यावे अदुना कोई वेजाइनल फियर्स दा फाइट तौरगा वेक्ट्रेसिंग पॉलिसु यू डोंट हैव वरी अबाउट इरिटेशन अदुना नोगी नुंतिगी डिस्कम्फर्ट ओबदो ngasiदगी लोइनमक फरनी and so if you want to feel fresh confident and stay dry every day choose everteen panty liner ꯑꯩꯒꯤꯗꯤ ꯐꯦꯚꯔꯦꯠ ꯑꯣꯏꯔꯦ ꯃꯌꯥꯝꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯂꯤꯡꯛ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯜꯂꯝꯃꯒꯦ ꯍꯧꯖꯤꯛ ꯂꯣꯏꯁꯟꯅꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯅꯦꯛꯁꯀꯤ ꯃꯤꯅꯤ ꯕ꯭ꯂꯣꯛꯇ